Raspberry mayum hek yobaga firol gado hongdoktaba makai ka khuding changduna mama lebra haina koi thi thirami. O pale mapokpi nungsibi. Nang bukai lege mi. Ima. Nachagi awa se tardi mi kupsida imang dong to lepiu ba. Hai, thoiba. Mama mathakta leine he. Kari no adwai da urau tharauri dubo. Ko karak pa yadro nangbo. Karo ko ai khut thadok pa yadre sida. Chume. Aina kaubam leina khalin. Mathakta karaga thiram dreba. Kari aruba tauribano. Aina somda thabak chapminage na khallaga. Mama do macha hek ubaga. Ichabo hojikta halakpro. Chaglambro nangbo. Ngahak ngayu ko. Mama lam tairise ongta loisen khige. As mi ani mate khak leiba sida taidrasu yar. Nungtigi lam taidubo nasadu kem chokthadro mama. Hai, sina tabakai thabak tawruni. Yumda leihoba ina loisindana kanana loisingane. Mina hangbadi khumdene ha. Chakla mabra haiba nangbo. As chakalari se mama. Aruba thapam chatte yadre prap loisilo. Pirol phasabam selo. Mina ubada hangoina ba. Lam taibaga lairi. Karaida chache haibano. Nacha nupagi maning wanglap towa bike se. Asigi matungda tong. Nungshitki mangthana thobi. Mafamdu yobaga nasamdu iphapani. Aduna samchet purakke haibram khalu. Kadaida no ne thoiba. Ai sartikenda mamaga lakani na hairameba. Chatludradi chin thiba tarniba. Yam phajadreba. Kana amuk phunarame. Natraga school gi kari amuk thugairamage thoiba. Nati, nang parikya thaba chatlaga admit card ka mata puhodrabraba. As lan changa khula yaudaba hongnabro mama. Heiba hitaba akhoi mayam dei taba yade no hotnadoin. Adudi karigino. Ha, karigino ba oza tiken gi manakta chattoise. Tuition chatnaba yam haidaine. Form do ingarang haipedi. Ado apamba matam yaureba. Nung nini hodringai sida aigi so mafam ama kalhoba pame. Hai. Ngayu ko mama phat loisinge. Aishu pirol do hongkige. Nang ozana ubaga ngausinaba mankini ne. Khuru se gaiba jeans ka do selakanu ko thoiba. Mina ubada su phajade. Hoi, nasi seloige. Tuition arokana setlage pale. Kuirakanu ko. Mama bu hauduna tiken gi yumda laame. Ma lakpada magi achanba marup ani yaudaba haunade. Makhoi su mama pudna lagli. Tiken na. Makhoi ahum singa saisu thengnaribani. Raspberry na horen lakani haibaduda aidi mathan toiraboi ningure. Madam su yaure. Yam nungaije. Oza leirambasu yam nungaije da. Hai, David, lakpa. Nakhoi ni shu yumgi ahal loinarakpasi yam nungai. Mayam puna wari sanabai tanja phangbasi. Ado sir, akhoi shu tuition che pung khalaga yawa yadoi natro. Lakpa na hangakpani. Tiken na. Kaigi yadani. Nakhoi mayamgi khangdaba taklage haiduna leiraban. Lakpagi mama na mo. Sarna icha nupa se kupsen se na bibatare. Aikhoi na su ngangi. Sar hoi na su khara chebi. Nakhujana dum warakpadane. Aikhoi saujaro. David ki mama su mateng pangselai. Ichaga kangkhatjaroi ko sir. Makhoi na kaigumba aranba taurambadane. Hekta pau pibiro. Akhoi na su ngangi. Sar hoi na su khara ngangbiyo. Sumaina cooperation pirakpasi yam nungaije. Sir, aigi se lana di khano. Kaigumbam taga haijage sir. Ai physics subject ki oina di tuition yaujaroige yanina. Thoiba, adumna haiba huna bro. Yaida, kaishu kaide. Oja do renchu leiribani na yumda. Adubu marakta nangi khangdaba leirasu adumakta nasiko hekta lakpa yagani. Hoi sir. Oza ki di sadra kanamta leitrabro. Mama, adi wado hangnoba. Mama da dumna haiba hungnabrane. Hangjasanu kaide. Madam, lady. Satri ama Thobaldagi ichanupini khalibani. Sir, adudi akhoi shonaba tawragi. Tuition matamdo akhoi khalaga form da du melamagi. Thoibagi haunabin. Oza, saunu ko. Migi wa hek panbagane wa thaidokpani. Adudi angangi tuition fees na kaya oige dumatanga haibiba yagadra. Yarni da madam. Kaigi paisan. Akhoi masak khangnaraba ngaktani. Lakpa David, makhoi ani gishu ai lauraroi ko. Aduga nakhoi sharpam haibagidi masado oina pibana phani. Asingkiro sir. Phagi amuk tawkidrane. Ado mayam cha thakisi manungda ngangna lonkibani. Hainaringai tanjaduda niti trade cha cup taruk haplaga puthore. Ma ubada raspberry mitfamdo fat handoklam tiken na mama hoida hana piyu chado adugane somgi sina
Sir Doren haibado adugi madam mabuk mapau phakraba. Oh, ibema haibado mara. Madi 12 thariro. Kagadoi madam. Hana hostel da leirambani. Nungaite haibadu da aigida leirasano na khalaba. Mama, cha. Yare tham. Oza tiken, angangi paisa su laudrabanina nongma makhoi pabunga punnane nga chara ama leiraga laage ko. Leidrasu ekta lakpiyu madam. Imung manungi wari du tabada. Bro ahum dudi hakajarami. Niti na puthorakpa cha thakningbade hairun. Mamitta nambol bora urami. Chatningbada masa singdu leitaramde. Ahum dugi chatningbagi phibamdu mama singna khangaduna panthadabi ngahak phamlaga thoraklami. David na, bro, adudi ay akoy palimse yung pau drop tawruki. Aduga pau phonarse ko. Hai, kadai da chatke haibano. Yumda nong phadok su leiba yabani ko. Aduni, akoy ki su ngangiban. As yaba ko ba leiteda. Makoy na gyan dajaradine kharapay. Natadana jinjak mathong khangdaba jaramgadra haina pakhatlaban. Akoy ki suni halakpagane ma chak pijaringe. Natraga tumhallaga kari charui kari manam namge haibado mapaga puna yengliban. Mom, yarida. Makoy ki chahi matangse lanthokibaga gyan soidana lakjasanida. Aduna trikhaidi yararo. Yarida palya. Makha tage tawbaga cycle thaudoktuna chatkhibi nitida mamit kupta yenglame. Oh bro. Hau, chalsira. Lingasira. Matamangan ba yade bro? Ingak ngakna mama ahumdu su tarame. Makoy na thaudorakpada nitidu anakpa stationery mamangda khamlambadu urame. Notebook lay doiramni. Lairik haibanina. Aidi nupa unaba thora ibrabo. Kai haibano thoiba. Hojika nupi singse mama nupa koidaba pamdaba amta leitra haiba. Nupa koidre haibadu phawba ngauzaba madi adum thamami. Shibu nanga iga saba yaba warirane he. Aduna bo aishu yarakta ngangini. Makoy chatkibado laptakna uhawi. Yengningba phawrura mal. Mangak inthoktuna kai yaukrage yenglami. Ahalduna Ibema 160 tare. Kaka se sidai lawbiyo yani. Kanano ne du muna yengi dubo. Khangnaba miga chatkiba leibro. Sum yengmanida kaka. Yumda chattoiro parikya su loire. Yumdagi babana lawba lakni de hai. Somda su tuition hausindore aduna chatpase haiba ngamdre kaka. Aduk lapalam su nate nongmada hangad handa chatpa yarin. Ko hek chatlu chu kaino. Nongma leige su lei. Aduga amuk lakpa yaidana. Kuina su lainingba aina adugini. Se nangi lupa nimpu halle ko. Khausi yansilu. Aduga adum thawkro. Yanida kashu tahawrot. Hai kaka. Tiken mangolda phamduna mabu halakpa ngairami. Nakanda Rani su phamami. Cycle du insilambaga tumin changai. Rani na. Bema, Nakoy sarna wahai khara hainingba mal. Ngahak wari sakhise. Kuiroida. Yani sir. Mamangda su haikre. Aina nangbu cha ningolgumna khalli. Asa kaya amasu thamliban. Madu nangna shu aigi thazaba ikai khumnaba oina mai pakhani khalli. Sarna pamdaba mata tawjarui. Rani na. Yengoy. Sunday khudingine medical entrance ki coaching tawgadawri. Madu nang yawhanse haina lepnarene. Aina su yam pamjay medical se. Adubu tamba phanglakte. Matamduda aishu oja amagida leiram. Ozanadi yam hotnabi. Adubu aina hotnaba khara wat khramal. Ojadugi ningbadi thunghankiri. Madugi mahud. Mamingtagi chanba college amada physics na aigi hainabi subject oiki. Kona thangda master phawba tawki. Gold medal su lawki. Doctor di oikide. Nang so muktang di try tawhaning. Kari apamba leiba hayuda na ibema. Aina so hainaba subject nindomcha. Ay ngamnaba dum hotnajagi. Good. Adunidana. Maram mukpa pawkhum haibado. Nang sir pam haibagi tuition duna aigi batch hek loibaga yawroko. Hai sir. Ngasai la amba ahumdusu yawdoiro. Yengbada ngangnaba ngamdaba maline. Kharadi ngawban. Adunabo ahanba school da ming chanbada isagi gari da lakpadi yanina na hairiban. Aduga lakhalliro. Yade hai. School manungda pusilakte. Anakpa mamanabagida mayumda shoidana khamamni. Amadi oja doren yi majani. Aisu man diman ba ichi ubaduda.
ꯑꯃꯗꯤ ꯌꯥꯎꯔꯦ ꯀꯔꯝꯕꯅꯣꯗꯤ ꯈꯪꯗꯕ ꯌꯦꯡꯕꯗ ꯃꯇꯝꯒꯤ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯍꯣꯏ ꯁꯦꯈꯔꯒ ꯈꯔꯗꯤ ꯈꯦꯠꯅꯔꯦ ꯑꯗꯨꯕꯨ ꯉꯥꯎꯋꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯁꯥꯇ꯭ꯔ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯅꯤꯈꯤꯜꯒ ꯎꯪꯈꯠꯅꯩ ꯍꯥꯏꯕꯗꯨꯕꯣ ꯃꯥꯅꯤ ꯀꯩꯗꯧꯕ ꯂꯥꯛꯑꯝꯕꯅꯣꯁꯨ ꯈꯪꯗꯦ ꯏꯍꯦ ꯑꯩꯗꯤ ꯀꯥꯎ ꯅꯤꯇꯤ ꯅꯪ ꯈꯪꯗꯕ ꯅꯠꯇ꯭ꯔꯒ ꯈꯪꯅꯤꯡꯕ ꯃꯇꯥꯡ ꯂꯩꯔꯁꯨꯅꯦ ꯔꯥꯖꯕꯤꯔꯗ ꯍꯪꯉꯨꯀꯣ ꯃꯥꯗꯤ ꯑꯣꯖꯥ ꯗꯣꯔꯦꯟꯗꯒꯤ ꯅꯣꯠꯁ ꯂꯧꯕ ꯌꯥꯅꯤ ꯀꯔꯤꯅꯣꯗ ꯑꯉꯥꯡꯗ ꯏꯟꯁꯤꯜꯂꯤꯗꯨꯕꯣ ꯑꯣꯖꯥꯗꯤ ꯇꯥꯛꯄ ꯍꯩꯇ꯭ꯔꯣ ꯑꯩꯗꯤ ꯑꯣꯖꯥꯒ ꯄꯥꯅꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯅꯦ ꯅꯤꯇꯤꯗ ꯀꯥꯟꯅꯗꯧꯕ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅꯁꯨ ꯇꯥꯛꯅꯤ ꯇꯥꯛꯄꯩꯗꯤ ꯅꯤꯇꯤ ꯅꯪꯕꯨ ꯃꯥꯒ ꯀꯧꯅꯕ꯭ꯔꯣ ꯀꯧꯔꯝꯃꯦ ꯍꯥꯏꯁꯤꯅꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯏꯃꯨꯡꯗ ꯅꯪ ꯉꯁꯥꯏ ꯂꯩꯔꯛꯄ ꯃꯤꯛꯆꯔꯗꯣ ꯆꯥꯊꯣꯛꯎꯔꯁꯤ ꯑꯉꯥꯡ ꯇꯨꯝꯃꯤꯉꯩꯗ ꯁꯣꯝꯗ ꯕ꯭ꯔꯣ ꯑꯍꯨꯝꯗꯣ ꯄꯂꯦꯝ 3 ꯌꯨꯝꯗ ꯊꯤꯟꯖꯤꯜꯂꯝꯂꯕ ꯃꯇꯨꯡ ꯅꯝꯕꯣꯜ ꯃꯥꯏꯀꯩꯗ ꯍꯥꯏꯊꯔꯛꯂꯤ ꯉꯁꯤꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤꯗꯨꯃꯒ ꯃꯈꯣꯏ 3ꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯩꯇꯦ ꯈꯟꯖꯔꯦ ꯂꯥꯛꯄꯅ ꯅꯝꯕꯣꯜ ꯕꯣꯔꯥꯁꯤ ꯆꯥꯗꯣꯏꯔꯥ ꯆꯥꯔꯣꯏꯗꯣꯏꯔꯥ ꯑꯁꯦꯡꯕꯝꯗꯤ ꯍꯥꯏꯌꯨꯀꯣ ꯆꯥꯔꯣꯏꯗꯣꯏꯔꯗꯤ ꯈꯔ ꯍꯥꯏꯊꯔꯨꯈꯤꯁꯦ ꯔꯥꯁꯕꯤꯔꯅ ꯉꯥꯏꯈꯣꯗ ꯀꯩ ꯕꯣꯔꯥꯅꯣ ꯐꯤꯔꯥꯜ ꯃꯆꯥ ꯑꯃ ꯊꯦꯠꯁꯦ ꯍꯥꯏꯅꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯅꯣ ꯉꯁꯥꯏꯗꯣ ꯄꯨꯊꯣꯔꯛꯑꯣ ꯁꯦ ꯁꯤꯃꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯒ ꯆꯥꯔꯗꯤ ꯑꯩꯈꯣꯏ ꯃꯨꯛ ꯅꯩꯕ 2 ꯁꯨꯔꯔꯣꯏ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯑꯦ ꯍꯦꯔꯥ ꯔꯖꯅꯤꯒꯟꯙꯥꯗꯣ ꯄꯦꯀꯦꯠ ꯑꯃ ꯈꯣꯛꯑ ꯆꯥꯕꯅ ꯍꯦꯟꯅ ꯂꯦꯝꯖꯔꯣꯏꯗ꯭ꯔꯣ ꯑꯗꯨꯁꯨ ꯌꯥꯏꯅꯦ 3ꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯗꯨꯀꯥꯟ ꯇꯝꯅ ꯆꯪꯂꯒ ꯔꯖꯅꯤꯒꯟꯙꯥꯗꯨ ꯄꯦꯀꯦꯠ ꯑꯃ ꯂꯩꯔꯝꯃꯤ ꯃꯤꯒ ꯌꯦꯡꯗꯦ ꯐꯨꯐꯥ ꯈꯔ ꯀꯥꯝꯂꯒ ꯃꯌꯥꯗ ꯍꯦꯛꯇ ꯍꯨꯛꯆꯤꯜꯂꯤ ꯌꯦꯟꯅꯔꯒ ꯀꯗꯥꯏꯅꯣ ꯐꯤꯔꯥꯜꯗꯣ ꯊꯦꯠꯄꯤꯔꯁꯤ ꯁꯤ ꯂꯩꯔꯤꯁꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨꯅꯦ ꯅꯪꯅ ꯈꯔ ꯄꯨꯔꯛꯄꯁꯨ ꯇꯝꯃꯨ ꯑꯩꯅꯗ ꯄꯨꯔꯛꯂꯦ ꯑꯩꯅ ꯄꯨꯔꯛꯄ ꯉꯝꯕꯗꯤ ꯈꯩꯅꯤ ꯈꯪꯉꯦꯗꯅ ꯑꯗꯨ ꯅꯠꯇꯕꯗꯤ ꯅꯣ ꯎꯄꯥꯏ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯣꯞꯁꯨ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤ ꯈꯩꯅꯤꯗꯨꯗꯤ ꯌꯥ ꯆꯤꯛꯑꯦ ꯄꯪꯍꯥꯏ ꯍꯥꯏꯕ ꯌꯥꯏ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯁꯥ ꯅꯥꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ 3 ꯑꯣꯏꯔꯝꯅꯤꯀꯣ ꯕ꯭ꯔꯣ ꯑꯣꯏꯔꯕꯅꯤ ꯀꯩꯅꯣ ꯈꯨꯡꯒꯥꯎ ꯍꯥꯏꯔ ꯅꯤꯡꯒꯣꯡꯗꯅꯤ ꯌꯥꯜꯂ ꯁꯦꯠꯂꯤꯁꯦ ꯑꯗꯨꯁꯨ ꯀꯝꯄꯅꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯤꯕ ꯃꯑꯣꯡꯗ ꯕꯣꯗꯤ ꯍꯥꯏꯔ ꯅꯣꯏꯔꯒ ꯂꯩꯅꯥ ꯌꯥꯝ ꯆꯦꯜꯂꯛꯀꯅꯤꯅ ꯌꯥꯡ ꯀꯪꯍꯜꯂꯦ ꯐꯤꯔꯣꯜ ꯁꯦꯠꯄꯗ ꯑꯅꯣꯏꯕ ꯃꯤꯅ ꯁꯦꯠꯄꯗ ꯃꯌꯥꯡ ꯀꯪꯕꯒ ꯀꯔꯝꯕꯅ ꯍꯦꯜꯂꯤ ꯑꯗꯨꯝ ꯈꯪꯅꯔꯦ ꯈ꯭ꯋꯥꯏ ꯅꯩꯕ ꯑꯃ ꯋꯥꯠꯂꯦꯃꯤ ꯐꯨꯔꯤꯠ ꯀꯨꯟꯗꯥꯝ ꯊꯥꯗꯣꯛꯑꯒ ꯊꯕꯥꯛ ꯎꯠꯇꯨꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯕ ꯉꯝꯕꯩ ꯒꯠꯁꯇꯣ ꯌꯥꯝ ꯂꯩꯔꯤꯗ ꯕ꯭ꯔꯣ ꯍꯥꯏꯔꯒꯨꯝꯁꯤ ꯃꯤ ꯃꯌꯥꯝ ꯀꯦꯟꯖꯤꯜꯂꯛꯄ ꯇꯥꯔꯦ ꯎꯅꯥ ꯋꯥꯅꯥꯁꯨ ꯑꯩꯈꯣꯏ ꯎꯕꯗ ꯀꯦꯜꯂꯦꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯗꯨꯅꯤ ꯕ꯭ꯔꯣ ꯁꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯒ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯕꯤꯗꯣ ꯀꯣꯏꯔꯒꯦꯅ ꯂꯦꯞꯄꯕꯣ ꯃꯥ ꯎꯕꯗ ꯂꯩꯅꯥꯒ ꯅꯥꯔꯕꯣ ꯀꯩ ꯂꯩꯅꯥ ꯅꯥꯗꯣꯏꯕ ꯅꯥꯗꯦ ꯆꯠꯂꯣ ꯑꯥꯗ ꯑꯩꯅ ꯀꯣꯏꯗꯧ ꯅꯨꯄꯤꯁꯨ ꯅꯠꯇꯅ ꯃꯥꯗꯤ ꯑꯗꯨꯅꯔꯥ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯑꯆꯥꯄꯣꯠ ꯃꯌꯨꯝ ꯄꯤꯁꯤꯜꯂꯤꯗꯣ ꯑꯗꯨꯁꯨ ꯍꯥꯟꯅ ꯈꯪꯅꯕ ꯃꯤꯁꯨ ꯅꯠꯇꯦ ꯄꯪꯁꯤꯟ ꯃꯁꯤꯟꯕꯗꯨꯗ ꯍꯔꯥꯎꯗꯅ ꯄꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯃꯃꯜ ꯇꯥꯡꯕꯁꯨ ꯅꯠꯇꯦ ꯃꯤꯛꯆꯔꯒ ꯃꯥ ꯃꯥꯟꯕ ꯄꯀꯧꯔꯥꯒꯅꯦ ꯑꯩꯅ ꯄꯤꯔꯤꯗꯣ ꯃꯗꯣ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯏꯀꯣ ꯑꯩꯁꯨ ꯆꯤꯡꯅꯩ ꯉꯁꯥꯏ ꯈꯨꯌꯦꯡꯗꯣ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯄꯅꯤ ꯂꯥꯛꯄꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯄꯥ ꯃꯤꯠꯌꯦꯡꯔ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯔ ꯑꯃ ꯌꯥꯎꯔꯤ ꯂꯥꯏꯔꯤꯛ ꯍꯩꯔꯦꯅ ꯅꯨꯄా ꯄꯥꯝꯃꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯕ꯭ꯔꯣꯅ ꯃꯁꯛꯀ ꯐꯖꯔꯦ ꯍꯣꯏꯗ ꯁꯛꯄꯨꯗꯤ ꯑꯗꯨꯝ ꯌꯥꯕꯅꯤ ꯃꯗꯨ ꯌꯥꯝ ꯀꯧꯅꯕ ꯌꯥꯗ꯭ꯔꯦ ꯐꯔꯛ ꯇꯥꯅꯤ ꯀꯔꯤ ꯃꯈꯣꯏꯒꯤ ꯀꯥꯔꯗꯤꯌꯦꯛ ꯗꯤꯁꯑꯣꯔꯗꯔ ꯀꯥꯏꯗꯣ ꯑꯃꯨꯛ ꯇꯧꯗꯅ ꯑꯩ ꯌꯦꯡꯉꯝꯃꯣꯏꯀꯣ ꯍꯣꯏꯗ ꯂꯧꯒꯦꯁꯨ ꯂꯧꯁꯜꯂꯨ ꯑꯗꯨꯛ ꯐꯕ ꯅꯨꯄꯤꯗꯨꯕꯨ ꯂꯥꯏꯔꯤꯛꯁꯨ ꯍꯩ ꯃꯁꯛ ꯍꯥꯏꯔ ꯚꯦꯟꯖꯤ ꯃꯥꯜꯂꯤ ꯌꯥꯔꯦ ꯀꯩꯅꯣ ꯅꯪꯒꯤꯗꯤ ꯚꯦꯟꯖꯤ ꯑꯅꯩꯕ ꯑꯣꯏꯔꯝꯃꯗꯤ ꯐꯖꯅꯤ ꯌꯥꯔꯦꯁꯦ ꯃꯤꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯜꯂꯦ ꯁ꯭ꯇꯣꯞ ꯇꯧꯔꯁꯤ ꯆꯤꯡꯃꯩꯔꯣꯡꯗ ꯑꯣꯏꯅ ꯀꯥꯞꯊꯔꯁꯤ ꯑꯗꯨꯅ ꯅꯩꯔꯅꯤꯗꯣ ꯑꯣꯀꯦ ꯕ꯭ꯔꯣ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯍꯦꯛ ꯇꯧꯕꯒ ꯃꯤꯠꯇ ꯅꯤꯇꯤꯗꯣ ꯐꯠ ꯎꯔꯛꯏ ꯃꯁꯥꯗꯣ ꯉꯛꯂꯝꯃꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯩꯅꯣ ꯕ꯭ꯔꯣ ꯅꯤꯁꯥ ꯄꯥꯜꯂꯕꯣ ꯄꯦꯀꯦꯠ ꯑꯃꯈꯛꯅ ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯑꯃꯒ ꯂꯩꯒꯦꯗꯣꯏꯅꯤ ꯌꯥꯝ ꯂꯩꯅꯨ ꯆꯥꯕ ꯂꯣꯏꯕ ꯅꯪꯗ꯭ꯔꯗꯤ ꯌꯨꯝꯗ ꯑꯔꯣꯏꯕꯤ ꯇꯥꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯔꯁꯤ ꯆꯠꯁꯤ ꯕ꯭ꯔꯣ 3ꯗꯣ ꯃꯈꯣꯏ ꯃꯉꯥꯏꯔꯦ ꯐꯖꯕ ꯈꯟꯗꯨꯅ ꯅꯣꯡꯃꯒꯤ ꯑꯌꯨꯛꯇ ꯇꯨꯏꯁꯟ 2 ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯒꯤ 2 ꯄꯨꯟꯅ 4 ꯆꯠꯂꯝꯃꯤ ꯂꯥꯛꯄꯅ ꯑꯌꯨꯛꯀꯤꯗꯨ ꯇꯣꯛꯑꯁꯤꯔ ꯈꯪꯗꯦꯗ ꯑꯩ ꯇꯨꯝꯕ ꯃꯇꯝ ꯑꯣꯟꯅꯕ ꯏꯁꯥꯁꯦ ꯂꯩꯅꯥꯒ ꯂꯥꯛꯇꯧ ꯃꯥꯜꯂꯦ ꯌꯥꯝ ꯋꯥꯏꯀꯣ ꯁ꯭ꯀꯨꯜ ꯀꯥꯔꯛꯑꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯅꯤ ꯈꯪꯉꯤ
ꯗꯦꯕꯤꯠꯅ ꯑꯣꯖꯥꯅ ꯇꯥꯛꯄꯁꯨ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯅꯤꯡꯗ ꯐꯝꯃꯒ ꯑꯗꯨꯝ ꯎꯏꯕꯗꯨꯕꯨ ꯀꯌꯥꯝ ꯋꯥꯔꯗꯅ ꯑꯗꯨꯅꯕꯨ ꯅꯨꯡꯉꯥꯏ ꯌꯨꯝꯗꯩ ꯇ꯭ꯌꯨꯁꯟ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯄꯩꯁꯥꯁꯨ ꯂꯧꯊꯣꯛ ꯌꯥꯔꯦ ꯄꯩꯁꯥꯗꯤ ꯑꯩꯁꯨꯅꯦ ꯑꯗꯨ ꯆꯥꯅꯤ ꯑꯗꯥ ꯆꯥꯅꯤ ꯍꯥꯏꯔ ꯂꯧꯊꯣꯛꯏꯅꯤ ꯆꯥꯕ꯭ꯔꯥꯁꯨ ꯆꯥꯗꯦ ꯄꯩꯁꯥꯅ ꯒꯥꯔꯤ ꯊꯥꯎꯅ ꯑꯣꯏꯅ ꯆꯥꯔ ꯂꯩꯔꯦ ꯗꯦꯕꯤꯠꯅ ꯅꯪꯒꯤꯗꯣ ꯐꯖꯅ ꯁꯔꯚꯤꯁꯤꯡ ꯇꯧꯍꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯂꯧꯕ ꯂꯥꯛꯄꯤꯔꯒꯦ ꯍꯞꯇꯥ ꯑꯃ ꯆꯪꯅ ꯁꯦꯝꯍꯜꯂꯨ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯕꯤꯔꯅ ꯑꯁ ꯉꯥꯛꯇ ꯒꯦꯝ ꯁꯥꯟꯅꯕꯁꯦ ꯅꯈꯣꯏꯅꯤꯅ ꯂꯥꯡꯃꯟꯗꯅꯅꯦ ꯂꯦꯚꯦꯜꯒ ꯑꯝꯇ ꯂꯥꯟꯕ ꯉꯝꯗ꯭ꯔꯦ ꯀꯩ ꯒꯦꯝꯅꯣ जिधर अपना क्रश है उधर ही साला रस है एंड फिलहाल टाइम पास के लिए ओनली कैंडी क्रश है मिलान दा ताकथो हाइब्रो लोन्यान सिजनबगे अहिबगा सादना मिलान दो कई हाइनो बु खंगजरबो ताकट्रिङैदा मखोइदु याम साथीबनिको नंग फाजसनी मखोइ मिंग पनबे अस वाथीदि अदु क्रश कनानो माना हाइदो करिनो बार्थ खंगबो अइदिने मसा फाउदा खंगजरमदो मानदेबो ब्रो हंगुदना खंगी खंगदे दुने लोलिबने मैमना लोलेना क्रशिना कनानोबा कनाम लेते सुम हाइबे वानी ओजासु लागते दिल लेनबदा अवाबा हाइबदो ओइरे अदुनने गेम सानबाय वानी रिया होइदी अयुकी बेस्टे याव माले ngसाइदो सगोलबन परिंगदै लाकपदा उबने नंग सोइकतो यावनिंगिरो आइजा इश मेच की ओजाना थेंगना लाकपै जैबदो लैहौरनिको सर असोकना जैबने हेलमनी चटपदी तल्लीदा अइजु लाइरिक हैबा ngakta यावो माले अयुकी बेचतो बेंजीगा निखिलगासु उरमे साइकलदा चटहौबने इ मासो युक्ता बेंजी हायो मासु काइन याम कैनोराबा अस सुम हाइबनिबा याय नोइ कोकतसु अइना खल्लिने उदेना मयुम चलुइ हाइदाइने सर टिकेना हाइफेट पनबदा ताहौइ नत्रदि मा नुंगथलगिदो हौबगा अदुम यावदौनि हाइ इंगोंदसु यावनिना हाइरमबनेबा पाउलोना फाउनबै मोंगनिने नंगना करम्बा नारोलदा दु नुपीदो अदुम होपचारमिबा चादे कईदा चादोइनो दो ngang नुपीदो बेंजीनी अंगांग नती अस खंगदेसे नोइ थोप कौर मयाम दो कैथेलदा पोट योनबदो ngai langba helami nupa nupi irang तौनबा मयाम दुदी ओजा लाक्तबगी नुंगाइबदा लोइरम लाक्पना थोअसिरा सिदी सुम फम्बसे वादौरेबो अमा ट्यूशन दुसु वाटली काइदनु मचीमदा थैजलुसी राजबीरना मसिदी पिरान थेटकुमसिको अखोइ पलिमदो अइना हानखैगा मनम मानदे हाइना वहंग हंगबा हौरबन खरा तुइरे दुननि कांदे होगलसलो सुम फम्म लेरके दोदुनु असाइगी अवाबा मयामसे मीडियम नारे लेंगा सेबानबा नंगना साइ का हाइदो अखोइ कंगबुदरो उसित्रिरो नंगिदो इ कोइनु नुइदो पालबो आइसे उसित्रदि वारक पिनबा लei हाइसे कावर माले तौनुको मफम सिमा इ तंफमनि नुपी मांगदा कनसारिबा हाइदुरने अस वाजे इ लाइम नोइदो हौरेने हा फजना निशा जाबा मेनमान तादबसा राजबीरना मफम से खना चैना थोगनिंगदे क्लास मानबा ngaktani खरा लेमनसी नुपीसु यावरि नपाना नंगसी येंगनिंगद्रेना नयुमदा मी मयाम थमदाइने अदुगा अखोइदा ग्यान ताबा सारैदुना कैगे मयामदो मखोइ अहुमदा येंगलमे लांगलंबसु तोखरे साउनिंगला माले राजबीर मागी वाहैदो फुक हौगतले ममाइ ममित ngaksang ngangसेली लाकपना अस यारे ब्रो मानरनो अंगांग निंग खंदो कैदौरगे मखोइन कै खंगदना ngangदुनु लवाइ मचा ngakतani ऑटो तोंगगा पृथ्वी कोइनीना खंजबा ngakतani ओय खनगे दिने तु नंग ननादा यालिबा गोल्ड मेडल नेना खल्लिबा सनादो अदुआन लौथो नंगना अखोइ ब्रोगी युमदा लै फंगदबगी चाक्तना ngangi natro नवा लौदे लवाइ मचा सिदि तानजादुदा ओजासु चंगami लैरमलिबा फिबमदुदा मासु पाखतना चंगई खरा थेंदोख्रे ngasiसे नखोइ कैनोम तौरमनी खनबगा तौरमेने हा कैदौनै नोमा सर लाक्तबदुदा हल्लगे तौबने अदुबु मखोइगी वाहैदा खरा हेनख्रे इमा इपा पनबसिदि फजबा वाटप्रा खल्ली राजबीरना हाइरकपने अशोकना कनानो मीगी ममा मपा पल्लिदो हा हगोलो याम थुना नखोइ मफमसिदा अदुगुम्बा तौबा याब्रो मयामदो तुमिन लैरमे ओजाना चैबदुदा इरांग तौनरंबा नुपा नुपीसु ममाइ ओनचनखिद्रे
ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯥꯁꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯊꯦꯡꯍꯟꯗꯧꯔꯦ ꯁꯥꯔ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯕꯤꯔꯣ ꯔꯥꯖꯕꯤꯔ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯃꯁꯥꯁꯨ ꯈꯪꯉꯝꯃꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯃꯤꯒꯤ ꯃꯆꯥ ꯌꯨꯝꯗ ꯊꯝꯃꯒ ꯀꯅꯥꯒꯤ ꯃꯔꯛ ꯄꯨꯈꯤꯕ ꯂꯩꯕ ꯅꯠꯇꯦ ꯃꯁꯤ ꯃꯐꯝꯁꯤꯗ ꯄꯨꯊꯣꯛꯄꯗꯨꯗ ꯈꯔ ꯅꯨꯡꯉꯥꯏꯔꯨꯗꯕꯅꯤ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ ꯁꯥꯔ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝ ꯔꯥꯖꯕꯤꯔꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯕꯁꯤꯅ ꯃꯌꯥꯝꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ ꯃꯨꯗ ꯑꯣꯐ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯆꯪꯗꯅ ꯃꯊꯪꯒꯤ ꯇꯨꯏꯁꯟ ꯃꯐꯝꯗ ꯂꯥꯛꯑꯝꯃꯤ ꯍꯩꯅꯤꯡꯕ ꯄꯣꯛꯈꯤꯗ꯭ꯔꯦ ꯃꯁꯥꯗꯣ ꯃꯥꯒꯤ ꯃꯇꯧꯗ ꯑꯅꯤꯗꯨꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣꯀꯣ ꯅꯈꯣꯏ ꯒꯥꯔꯤꯗꯣ ꯑꯁ꯭ꯋꯥꯏꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯉ ꯈꯝꯃꯝꯃꯨ ꯑꯣꯖꯥ ꯑꯅꯤꯒꯤ ꯑꯍꯥꯟꯕꯩ ꯕꯦꯠꯆꯇꯣ ꯍꯦꯛ ꯂꯣꯏꯕꯒ ꯊꯣꯛꯅꯔꯛꯄꯗ ꯂꯦꯡꯐꯝ ꯐꯥꯎꯕ ꯂꯩꯔꯣꯏꯗꯣꯏꯅꯤ ꯀꯀꯥ ꯄꯨꯡ ꯋꯥꯠꯂꯤꯕꯣ ꯅꯨꯡꯇꯤꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯉꯥꯏꯔꯤꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯁꯣꯝꯒꯤꯗꯣ ꯉꯟꯇꯥ ꯂꯣꯏꯕꯩ ꯑꯣꯏꯖꯥꯠꯂꯣ ꯅꯈꯣꯏꯒꯤꯗꯨꯅ ꯈꯔ ꯉꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯁꯣꯝꯗꯩ ꯃꯤꯅꯤꯠ 10 ꯉꯟꯈꯠꯄꯅꯦ ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯑꯣꯖꯥ ꯗꯣꯔꯦꯟꯒꯤ ꯃꯆꯥ ꯑꯇꯣꯝꯕꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯃꯥꯅꯦ ꯀꯀꯥ ꯅꯈꯣꯏ ꯇꯥꯃꯣꯁꯨ ꯃꯁꯛ ꯈꯪꯅꯩ ꯌꯥꯝ ꯐꯕꯅꯤ ꯁꯦꯈꯔꯗꯣ ꯃꯥꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯦ ꯀꯩꯀꯩꯅꯣ ꯇꯧꯔꯤꯕꯅꯤ ꯀꯀꯥ ꯑꯩ ꯍꯪꯗꯦꯗ ꯃꯥꯅ ꯏꯟꯊꯣꯛ ꯅꯨꯡꯁꯤꯅ ꯁꯣꯜꯂꯝꯕꯅꯤ ꯃꯅꯥꯎꯄꯥ ꯑꯃ ꯂꯩ ꯑꯗꯨꯗꯤ ꯈꯔ ꯉꯥꯎꯋꯦꯅ ꯑꯣꯖꯥꯅ ꯕꯣꯔꯗꯤꯡꯗ ꯊꯝꯈꯤ ꯍꯥꯏ ꯅꯪꯕꯨ ꯕꯣꯔꯗꯤꯡꯗ ꯂꯩꯔꯝꯕ꯭ꯔꯣ ꯍꯥꯏꯁꯤꯕ꯭ꯔꯣ ꯂꯩꯔꯝꯃꯤ ꯀꯟꯅ ꯍꯣꯠꯅꯗꯧꯅꯤꯀꯣ ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯆꯥꯅ ꯍꯣꯠꯅꯔꯝꯃꯗꯤ ꯉꯁꯤ ꯄꯨꯔꯤꯕ ꯐꯝꯁꯦ ꯀꯩꯁꯨ ꯄꯨꯔꯝꯂꯣꯏ ꯃꯤ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯩꯗ ꯀꯀꯥꯒꯤ ꯊꯕꯛꯇꯨꯁꯨ ꯑꯩꯅ ꯍꯦꯛꯇ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯍꯟꯊꯅꯁꯨ ꯈꯟꯒꯅꯨ ꯌꯥꯝ ꯅꯨꯡꯁꯤꯅꯦꯍꯦ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯁꯦꯈꯔꯒꯨꯝ ꯉꯥꯡꯉꯤꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯅꯤꯁꯦ ꯀꯀꯥ ꯄꯩꯁꯥ ꯀꯌꯥꯃꯨꯛꯀ ꯇꯥꯟꯕꯖꯥꯠꯅꯣ ꯁꯨꯝ ꯈꯪꯕ꯭ꯔꯣ ꯑꯁ ꯊꯣꯛꯇꯤꯕ ꯅꯪꯁꯨ ꯗꯦꯕꯤꯠ ꯁꯨꯝ ꯈꯪꯅꯤꯡꯉꯤꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯨꯏꯁꯟ ꯇꯧꯔꯒ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯅꯔꯦꯅ ꯍꯥꯏ ꯅꯪꯒꯤꯗꯣ ꯑꯩꯈꯣꯏꯗ ꯄꯥꯟꯁꯤꯜꯂꯛꯄ ꯃꯥꯜꯂꯦꯀꯣ ꯏꯁ ꯅꯣꯏ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯈꯤꯗꯦ ꯀꯩꯅꯣ ꯑꯩ ꯇꯥꯟꯕꯩꯗꯤ ꯇꯥꯜꯂꯝꯅꯤꯗ ꯅꯣꯡꯃꯗ ꯕꯦꯠꯆ 4ꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯁꯨ ꯁꯥꯇ꯭ꯔ ꯌꯥꯝꯃꯤ ꯃꯁꯤꯡ ꯑꯣꯏꯅꯗꯤ ꯊꯤꯗꯦ ꯁꯤꯗ 4,000 ꯃꯨꯛꯇꯤ ꯂꯧꯔꯝꯅꯤ ꯀꯣꯔꯁ ꯑꯃꯗ ꯂꯥꯛ 10 ꯍꯦꯟꯅ ꯇꯥꯜꯂꯝꯗꯧ ꯃꯥꯜꯂꯦ ꯈꯔ ꯃꯃꯤꯡ ꯆꯠꯄ ꯑꯣꯖꯥꯗꯤ ꯑꯁ ꯑꯩꯁꯨ ꯑꯣꯖꯥ ꯑꯣꯏꯔꯗ꯭ꯔꯥ ꯀꯩꯅꯣ ꯁꯥꯇ꯭ꯔ ꯂꯩꯔꯅꯤ ꯅꯁꯛꯇꯨ ꯎꯕꯗꯅꯦ ꯀꯤꯗꯅ ꯂꯣꯏ ꯆꯦꯟꯈ꯭ꯔꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯍꯣꯠꯅꯗꯧꯅꯤꯅꯦ ꯐꯪꯖꯁꯅꯤ ꯀꯩꯅꯣ ꯎꯆꯤꯟꯅꯥꯆꯤꯟꯅ ꯂꯣꯏꯔ ꯃꯥꯜꯂꯦ ꯃꯤ ꯊꯣꯛꯄ ꯍꯧꯅꯔꯦ ꯌꯦꯡꯉꯨ ꯃꯊꯛꯇ ꯌꯦꯡꯉꯨꯕꯅꯤ ꯔꯥꯖꯕꯤꯔꯁꯨ ꯎꯔꯦ ꯏꯆꯝ ꯆꯝꯕ ꯃꯥꯏꯊꯣꯡꯗꯣ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯦꯛ ꯌꯦꯡꯕꯗ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤ ꯀꯅꯥꯅꯁꯨ ꯊꯑꯣꯏꯅ ꯁꯦꯠꯂꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯚꯦꯟꯖꯤ ꯍꯥꯏꯁꯤꯅꯤ ꯅꯣꯛꯅꯕꯩ ꯋꯥ ꯅꯠꯇꯦ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯌꯣꯔꯥꯡ ꯇꯧꯗ꯭ꯔꯃꯛꯁꯨ ꯈꯤꯇꯪ ꯅꯩꯔꯞ ꯇꯧꯕ ꯁꯦꯠꯄ ꯌꯥꯔꯤꯅꯤ ꯋꯥꯍꯩ ꯑꯝꯇ ꯃꯈꯥ ꯇꯥꯔꯨꯗꯦ ꯔꯥꯖꯕꯤꯔ ꯌꯦꯡꯕꯁꯨ ꯂꯦꯞꯇꯦ ꯅꯤꯇꯤꯁꯨ ꯃꯉꯣꯟꯗ ꯑꯗꯨꯃꯛ ꯌꯦꯡꯂꯝꯃꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯃꯨꯗ ꯑꯣꯐ ꯑꯣꯏꯕ ꯃꯥꯏꯊꯣꯡꯗꯨ ꯂꯣꯠꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯔꯤꯌꯥꯅ ꯇꯨꯅꯤꯀꯣ ꯁ꯭ꯇꯦꯌꯔꯗꯨ ꯐꯖꯅ ꯀꯨꯝꯃꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯖꯔꯣꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯤ ꯇꯨꯔꯣꯏꯗ ꯀꯩꯅꯣ ꯅꯪ ꯍꯟꯗꯛ ꯃꯔꯛ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯀꯣ ꯁꯣꯔ ꯑꯃ ꯏꯍꯣꯟ ꯍꯣꯟꯕꯒꯨꯝ ꯇꯧꯋꯦ ꯅꯤꯇꯤ ꯇꯧꯗꯦꯗ ꯃꯁꯤ ꯈꯝꯕ ꯊꯦꯡꯅꯔꯖꯥꯠꯂꯥ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯀꯣ ꯃꯗꯨ ꯑꯣꯏꯔꯝꯗꯅ ꯑꯃꯨꯛ ꯀꯩ ꯆꯤꯡꯅꯩꯕ ꯂꯩꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯩꯅꯦ ꯅꯤꯈꯤꯜꯁꯨ ꯂꯥꯏꯔꯤꯛ ꯍꯩ ꯅꯪꯁꯨ ꯍꯩ ꯇꯣꯏꯅꯁꯨ ꯆꯠꯃꯤꯟꯅꯩ ꯂꯥꯁꯇ ꯑꯃꯗꯣ ꯑꯣꯏꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯔꯤꯌꯥꯅ ꯑꯗꯨꯁꯨ ꯌꯥꯏꯅꯦ ꯏꯁ ꯈꯨꯜꯒꯤ ꯏꯃꯥꯟꯅꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯈꯟꯒꯅꯨ ꯃꯤ ꯇꯥꯔꯒ ꯑꯩꯁꯦ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗꯣꯏꯅꯣ ꯈꯨꯜ ꯃꯁꯦꯜ ꯀꯣꯏꯅꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯍꯨꯝꯗꯨꯒꯤ ꯃꯅꯤꯡꯗ ꯂꯥꯛꯄꯗ ꯋꯥꯔꯤꯗꯨ ꯇꯥꯔꯨꯔ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯑꯍꯨꯝꯗꯨ ꯅꯣꯛꯂꯝꯃꯤ ꯂꯥꯛꯄꯅ ꯔꯤꯌꯥ ꯅꯪꯁꯨ ꯂꯩꯀꯥꯏꯒꯤ ꯄꯥꯝꯃꯨꯕ ꯂꯩꯔꯕꯣ ꯅꯈꯣꯏꯅ ꯈꯨꯜ ꯃꯁꯦꯜꯒ ꯄꯜꯂꯤꯗꯨꯕꯣ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯒ ꯈꯟꯕ ꯁꯪꯗ꯭ꯔꯤꯀꯣ ꯁꯨꯝ ꯃꯥꯟꯕꯅꯤꯗ ꯑꯩꯒꯤ ꯅꯠꯇꯤꯌꯦ ꯅꯤꯇꯤꯒꯤ ꯃꯇꯥꯡꯗ ꯂꯛꯅꯔꯝꯕꯅꯤ ꯅꯈꯣꯏꯁꯨ ꯅꯥ ꯁꯤꯡꯃꯜꯂꯕ ꯍꯥꯏꯗꯨꯅꯤ ꯇꯥꯍꯧꯕꯅꯤ ꯁꯤꯡꯕꯩ ꯋꯥ ꯅꯠꯇꯤꯌꯦ ꯑꯩ ꯀꯣꯏꯗꯦꯀꯣ ꯀꯅꯥꯝꯇ ꯋꯥꯈꯜ ꯐꯕꯤꯅꯣ ꯔꯥꯖꯕꯤꯔ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯤꯇꯤ ꯀꯔꯝ ꯀꯥꯟ ꯌꯨꯝꯗꯩ ꯂꯥꯛꯀꯦ ꯁꯔꯅ ꯅꯍꯥꯟ ꯅꯪ ꯌꯨꯝꯗ ꯆꯠꯂꯨꯏꯅ ꯍꯥꯏ ꯃꯤꯡꯒ ꯈꯪꯀꯧ ꯀꯧꯔꯛꯄꯗꯣ ꯃꯪꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉ ꯃꯥꯜ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯃꯔꯝ ꯂꯩꯇ ꯏꯀꯥꯏꯔꯝꯃꯤ ꯅꯨꯃꯤꯠ 2 ꯈꯛ ꯂꯩꯔꯨꯕꯅꯦ ꯉꯔꯥꯡ ꯑꯗꯨꯝ ꯂꯥꯛꯑꯕꯅꯦ ꯂꯩꯅꯥꯅ ꯈꯨꯝꯃꯛꯄꯅꯤ ꯂꯥꯛꯄꯅ ꯅꯪꯗꯤ ꯌꯨꯝ ꯆꯠꯇ꯭ꯔꯕꯣ ꯌꯨꯝꯒꯤ ꯌꯨꯝ ꯆꯞ ꯃꯥꯟꯅꯩ ꯆꯠꯇ꯭ꯔꯦ
ꯔꯥꯖꯕꯤꯔꯅ Bro, nupirom phamuni somda changdoba. Ish, khangi ko ai. ꯃꯅꯤꯡꯒꯤ ꯕꯦꯟꯆ ꯅꯠꯇ꯭ꯔꯗꯤ ꯃꯄꯨꯟꯁꯤꯗ ꯐꯝꯕ ꯍꯩꯔꯛꯇ꯭ꯔꯕ ꯔꯥꯖꯕꯤꯔ ꯅꯤꯇꯤꯅ ꯃꯇꯥꯏ ꯊꯪꯅ ꯐꯝꯂꯤꯕ ꯕꯦꯟꯆꯇꯨꯒꯤ ꯍꯦꯛ ꯅꯥꯀꯟꯒꯤ ꯃꯇꯥꯏꯗꯨꯗ ꯃꯥꯁꯨ ꯐꯝꯖꯤꯜꯂꯤ. Bro, sidi pharak tadro. Maningda phamdoi natro. ꯃꯅꯤꯡꯗ ꯐꯝꯕꯗꯣ ꯕꯣꯔꯗ ꯇꯩꯁꯤꯜꯂꯝꯗꯥꯏꯗ ꯃꯌꯦꯛ ꯀꯌꯥ ꯁꯦꯡꯗꯦ. ꯑꯩꯅ ꯅꯣꯛ ꯎꯞꯇ꯭ꯔꯤ ꯐꯥꯎꯗꯤ ꯁꯤꯗ ꯐꯝꯃꯁꯤ. Adudi changalo yare. ꯃꯇꯥꯏ ꯊꯪꯉꯒꯦ. ꯕꯣꯔꯗꯁꯦ ꯁꯤꯅ ꯈꯔ ꯑꯃꯨꯛ ꯅꯛꯁꯤꯟꯕ ꯃꯥꯜꯂꯦ. ꯃꯃꯥꯡꯗ ꯑꯣꯏꯅ ꯐꯝꯃꯁꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ? ꯑꯩꯒꯤꯁꯦ ꯃꯩꯅ ꯁꯣꯛꯄ ꯃꯥꯜꯂꯦ. ꯅꯛꯃꯜꯂꯁꯨ ꯅꯨꯡꯉꯥꯏꯔꯣꯏ. ꯃꯔꯤꯁꯨꯕ ꯕꯦꯟꯆꯁꯦ ꯆꯞ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ. ꯅꯣꯏꯅꯤ ꯃꯅꯨꯡ ꯆꯪꯉꯣ. ꯔꯤꯌꯥꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯔꯥꯖꯕꯤꯔ? ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯗ. ꯃꯃꯥꯡꯗꯒ ꯐꯝꯃꯗꯅ. ꯑꯑꯣꯟꯕ ꯂꯥꯛꯄꯁꯦ ꯍꯧꯅꯁꯥꯅꯦ. ꯃꯤꯠ ꯁꯣꯛꯑꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯐꯝꯃꯝꯃꯁꯨ ꯌꯥꯕꯅꯦ ꯃꯅꯤꯡꯗ. ꯃꯤꯁꯨ ꯌꯥꯝꯃꯤ ꯁꯤꯗ ꯐꯝꯕꯅ ꯐꯩꯗ. ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯑꯗꯨꯃꯛ ꯅꯣꯛꯂꯝꯃꯤ. ꯎꯅꯥ ꯂꯦꯡꯕ ꯐꯥꯎꯕ ꯌꯥꯗꯦ. ꯌꯥꯝ ꯅꯣꯛꯅꯤꯡꯂ ꯃꯥꯜꯂꯦ. ꯃꯈꯥ ꯇꯥꯅ ꯅꯣꯛꯂꯝꯃꯤ ꯃꯔꯝ ꯂꯩꯇꯦ. ꯂꯩꯅꯥꯅ ꯆꯤꯔꯣꯜ ꯇꯧꯏ. ꯅꯪ ꯃꯇꯥꯏ ꯐꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯐꯝꯒꯦ. ꯅꯤꯇꯤꯅ ꯌꯥꯅꯤꯌꯦ. ꯑꯩ ꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ. ꯈꯔ ꯂꯩꯔꯒ ꯅꯪ ꯍꯩꯅꯩ ꯍꯩꯅꯗꯦ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ? ꯍꯥꯏꯔꯛꯑꯁꯨꯅꯦ ꯑꯩꯗꯤ ꯃꯇꯥꯏ ꯁꯨꯛꯊꯪ ꯍꯦꯛ ꯊꯪꯉꯨ. ꯔꯤꯌꯥꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯑꯩ ꯑꯗꯨꯝ ꯐꯝꯒꯦꯕ ꯀꯣꯔꯁꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ. ꯅꯈꯣꯏ ꯑꯅꯤꯗ ꯀꯩꯝꯇ ꯍꯥꯏꯔꯣꯏꯌꯦ.